ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ 13ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ 15ꯁꯨꯕ ꯇꯥꯡꯀꯛꯇ ꯃꯥꯔꯖꯤꯡ ꯑꯃꯗꯤ ꯆꯤꯡꯃꯨꯂꯩꯃꯒ ꯊꯦꯡꯅꯈꯤꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯔꯤꯡ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ ꯃꯗꯣꯝ ꯄꯣꯛꯆꯕꯤ ꯃꯔꯤꯡ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯁꯛ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯃꯥꯔꯖꯤꯡ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ, ꯑꯩꯁꯨ ꯀꯣꯔꯧ ꯅꯣꯡꯃꯗꯣꯟꯗ ꯂꯩꯕꯅꯤ꯫ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯁꯦꯝꯅꯅꯕ ꯇꯥꯏꯕꯪ ꯄꯥꯟꯗ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯕ ꯌꯥꯅꯕ ꯃꯇꯦꯡ ꯄꯥꯡꯉꯨꯅꯕ ꯊꯧꯗꯥꯒꯤ ꯄꯔꯩ ꯄꯨꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯥꯔꯖꯤꯡ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝ ꯌꯥꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦꯅꯤ ꯏꯕꯦꯝꯃ? ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯗꯨꯅ ꯈꯨꯕꯝ ꯌꯥꯔꯁꯤ"꯫ ꯑꯁꯨꯝꯅ ꯅꯧꯅ ꯁꯛ ꯈꯪꯅꯔꯤꯕ ꯁꯥꯕꯤ ꯁꯅꯧ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯕꯝ ꯌꯥꯔꯦ꯫ ꯈꯨꯕꯝ ꯌꯥꯔꯗꯨꯅ ꯍꯅꯨꯀꯣꯡꯒꯤ ꯂꯝꯗꯝ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯉꯥꯟꯊꯣꯏꯗꯨꯅ ꯃꯥꯔꯖꯤꯡ ꯂꯥꯏꯗꯣ ꯂꯩꯔꯝꯃꯤ꯫ ꯃꯥꯔꯖꯤꯡ ꯂꯥꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯕꯨ ꯃꯥꯔꯖꯤꯡ ꯆꯤꯡ ꯍꯥꯏꯅ ꯀꯧꯅꯈ꯭ꯔꯦ꯫ ꯃꯥꯔꯖꯤꯡ ꯆꯤꯡꯗ ꯑꯁꯨꯝꯅ ꯂꯩꯗꯨꯅ ꯄꯥꯜꯂꯛꯄ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯀꯣꯔꯧꯗ ꯃꯥꯔꯖꯤꯡꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯜꯂꯛꯄ ꯑꯁꯤꯕꯨ ꯐꯅ ꯌꯥꯝꯅ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯄꯨꯟꯅ ꯐꯖꯅ ꯎꯕ ꯉꯝꯗꯦꯅꯦ꯫ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯎꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯄꯥꯜꯂꯨꯔꯁꯤ"꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒ ꯌꯥꯡꯃꯗꯣꯜ ꯁꯒꯣꯜ ꯑꯁꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯂꯥꯟꯗꯨꯅ ꯂꯥꯛꯄꯁꯤꯅ ꯂꯝꯂꯦꯟ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯕꯗ ꯃꯄꯥꯎꯍꯨꯏ ꯂꯝꯗꯝ ꯌꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯎꯕ ꯃꯐꯝ ꯑꯃ ꯊꯤꯔꯛꯄꯗ ꯃꯥꯛ ꯍꯥꯏꯅ ꯀꯧꯕ ꯆꯤꯡꯃꯗꯣꯜ ꯑꯗꯨ ꯌꯧꯔꯦ꯫ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯥꯔꯖꯤꯡ ꯀꯧꯕ ꯂꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯅꯦꯝꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯏꯗꯣ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯁꯤ"꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯣꯊꯥꯏ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯕ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯁꯒꯣꯜ ꯁꯪꯅꯆꯤꯡꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯛꯏ꯫ ꯆꯤꯡꯃꯨꯂꯩꯃ ꯑꯃꯗꯤ ꯃꯥꯔꯖꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯆꯍꯤ ꯀꯌꯥ ꯀꯨꯝꯂꯥꯝ ꯀꯌꯥ ꯑꯃꯗꯤ ꯑꯁꯨꯝ ꯂꯩꯔꯛꯏ꯫ ꯅꯣꯡꯃ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯑꯃꯗ ꯆꯤꯡꯃꯨꯂꯩꯃ ꯏꯕꯦꯝꯃꯅ ꯃꯁꯥꯕꯤ ꯃꯥꯔꯖꯤꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ "ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯑꯁꯤꯒꯤꯁꯨ ꯃꯄꯨꯅꯤ꯫ ꯅꯍꯥꯛꯅ ꯈꯪꯗ ꯎꯗꯕꯕꯨ ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯍꯌꯦꯡ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯅ ꯃꯥꯂꯦꯝꯗ ꯇꯥꯏꯕꯪ ꯁꯟꯗꯣꯔꯛꯀꯗꯕ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯀꯔꯝꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯕꯤꯌꯨꯗꯣ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯆꯠꯆꯕꯗ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯅꯕ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨꯅꯦ ꯂꯥꯏꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯅꯤꯖꯔꯛꯂꯕꯗ ꯃꯥꯔꯖꯤꯡ ꯀꯧꯕ ꯂꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯃꯥꯔꯖꯤꯡ ꯀꯧꯕ ꯑꯩꯍꯥꯛꯇꯤ ꯃꯥꯂꯦꯝꯗ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯇꯥꯏꯕꯪ ꯄꯥꯟꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯛꯀꯗꯕ ꯑꯣꯏꯍꯜꯂꯛꯀꯗꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯥꯈꯪꯕꯅꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯥꯂꯦꯝꯗ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯩꯗꯤ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤ ꯏꯅꯥꯎ ꯄꯥꯈꯪꯕ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯊꯧꯗꯥ ꯄꯨꯝꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯄꯨꯗꯨꯅ ꯃꯥꯂꯦꯝꯗ ꯂꯥꯛꯄꯅꯤꯗꯣ꯫ ꯅꯅꯥꯎ ꯅꯨꯄꯥ ꯄꯥꯈꯪꯕꯅ ꯇꯥꯏꯕꯪꯒꯤ ꯄꯤ ꯄꯥ ꯍꯥꯏꯕ ꯑꯗꯨ ꯁꯦꯝꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯕꯒꯤ
ꯏꯄꯥ ꯏꯄꯨ ꯏꯕꯨꯙꯧ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯥꯂꯦꯝꯗ ꯆꯥꯗꯥ ꯅꯧꯗꯥ ꯊꯝꯂꯝꯕ ꯌꯥꯗꯦꯀꯣ ꯂꯩꯃ꯫ ꯑꯁꯨꯝꯅ ꯃꯥꯔꯖꯤꯡꯅ ꯍꯥꯏꯔꯛꯂꯕꯗ ꯃꯁꯥꯅ ꯑꯣꯏꯕꯤ ꯆꯤꯉꯨ ꯂꯩꯃꯅ ꯊꯃꯣꯏꯒꯤ ꯑꯋꯥꯠꯄ ꯀꯌꯥꯕꯨ ꯀꯔꯝ ꯇꯧꯔꯒ ꯀꯣꯛꯍꯟꯒꯗꯒꯦ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯁꯥꯕꯤ ꯑꯣꯏꯕ ꯃꯥꯔꯖꯤꯡ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ, ꯅꯍꯥꯛꯇꯤ ꯃꯄꯨꯒꯤ ꯊꯧꯗꯥ ꯀꯥꯏꯗꯅ ꯆꯠꯂꯕꯁꯨ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯋꯥꯠꯄ ꯇꯥꯏꯕꯪꯒꯤ ꯂꯤꯛꯂꯝ ꯂꯤꯈꯨꯟ ꯀꯥꯏꯗꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯔꯤ ꯑꯃꯇꯪꯗꯤ ꯅꯤꯖꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯕꯤꯕ ꯎꯕꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯊꯧꯖꯥꯜꯕꯤꯌꯨꯅꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯕꯗ ꯃꯥꯔꯖꯤꯡ ꯀꯧꯕ ꯆꯤꯉꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ꯫ ꯍꯥꯏꯕ ꯊꯧꯖꯥꯜ ꯏꯔꯦꯛ ꯈꯤꯛꯄꯤꯔꯛꯂꯕꯗ ꯆꯤꯉꯨ ꯂꯩꯃ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯊꯪꯕꯨ ꯌꯥꯖꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯆꯤꯉꯨ ꯂꯩꯃ ꯏꯕꯦꯝꯃ ꯍꯩꯔꯥꯡ ꯅꯤꯡꯊꯤꯕ ꯂꯩꯔꯥꯡ ꯑꯍꯦꯟꯕ ꯊꯧꯔꯥꯡꯖꯗꯨꯅ ꯀꯠꯆꯔꯛꯏ꯫ ꯑꯗꯨꯒ ꯇꯦꯡꯕꯥꯟꯕ ꯃꯄꯨꯗ ꯊꯧꯅꯤꯖꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡꯒꯤ ꯑꯊꯨꯞꯄ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯆꯔꯗꯨꯅ ꯅꯤꯡꯖꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯥꯏꯕꯪꯗ ꯃꯍꯥꯛꯀꯤ ꯀꯨꯝꯃꯩ ꯍꯧꯔꯒꯦ, ꯃꯍꯥꯛꯀꯤ ꯀꯨꯝꯃꯩ ꯃꯄꯨꯡ ꯐꯥꯍꯜꯂꯒꯦ ꯑꯁꯨꯝ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯤꯉꯨ ꯂꯩꯃ ꯏꯕꯦꯝꯃꯒꯤꯁꯨ ꯅꯤꯡꯕ ꯄꯨꯡꯕ ꯊꯨꯡꯖꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯧꯁꯤꯜꯂꯛꯏ꯫ ꯅꯣꯡꯄꯣꯛ ꯏꯉꯧꯕ ꯃꯍꯥꯛꯅ ꯄꯥꯟꯊꯣꯏ ꯆꯅꯨ ꯑꯣꯏꯔꯤꯕꯤ ꯄꯥꯟꯊꯣꯏꯕꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯒ ꯇꯥꯏꯕꯪ ꯐꯝꯄꯥꯛꯇ ꯇꯥꯏꯕꯪ ꯁꯥꯏꯑꯣꯟ ꯍꯧꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯁꯥꯟꯅꯔꯒꯦ ꯈꯟꯗꯨꯅ ꯅꯣꯡꯄꯣꯛ ꯑꯉꯧꯕ ꯃꯍꯥꯛꯄꯨ ꯍꯟꯇꯛ ꯆꯤꯉꯨ ꯂꯩꯃ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯥꯐꯣꯡꯉꯤ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏ ꯆꯅꯨ ꯄꯥꯟꯊꯣꯏꯕꯤ ꯃꯍꯥꯛꯅ ꯃꯥ ꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯒꯤ ꯃꯔꯥꯝ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯅꯨꯄꯤ ꯍꯣꯡꯃꯦꯟ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤꯀꯣ, ꯃꯗꯨꯒꯤ ꯃꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯁꯥꯏꯑꯣꯜꯂꯨ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯁꯨꯝ ꯍꯥꯏꯕꯗ ꯃꯔꯥꯝ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄ ꯈꯣꯡꯅꯦꯝꯅꯤꯗꯣ꯫ ꯈꯣꯡꯅꯦꯝ ꯍꯥꯏꯔꯤꯕꯗꯨꯗꯤ ꯂꯩꯅꯨꯡ ꯊꯣꯉꯥꯔꯦꯜ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯑꯁꯨꯝ ꯍꯥꯏꯕꯗ ꯉꯁꯥꯏ ꯊꯣꯉꯥꯛꯄ ꯑꯁꯤꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯄꯣꯏꯅꯥꯎ ꯇꯥꯕꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯈꯨꯟꯊꯣꯔꯛꯄ ꯃꯇꯝꯗꯒꯤ ꯌꯥꯎꯔꯛꯄ ꯄꯣꯏꯅꯥꯎ ꯇꯥꯕꯤ ꯑꯁꯤꯅ ꯍꯣꯡꯃꯦꯟ, ꯑꯗꯨꯒ ꯊꯣꯉꯥꯔꯦꯜꯒꯤ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯈꯣꯡꯅꯦꯝ ꯑꯁꯤ ꯑꯣꯏꯗꯨꯅ ꯍꯣꯡꯃꯦꯟ ꯈꯣꯡꯂꯦꯝ ꯑꯅꯤꯅ ꯇꯨꯒ ꯋꯥꯒ ꯑꯣꯏꯗꯨꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯗꯥ ꯅꯧꯗꯥ ꯇꯥꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯖꯔꯛꯄꯗ ꯅꯪꯅ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯁꯥꯐꯣꯡꯉꯨꯀꯣ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯁꯥꯐꯣꯡꯗꯨꯅ ꯇꯥꯏꯕꯪ ꯐꯝꯄꯥꯛꯇꯛꯁꯤꯗ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯃꯄꯨꯡ ꯐꯥꯍꯜꯂꯨ꯫ ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯑꯁꯤ ꯄꯤꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯆꯤꯉꯨ ꯂꯩꯃ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯅꯤꯖꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯣꯡꯄꯣꯛ ꯃꯍꯥꯛꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯍꯨꯡꯉꯥ ꯍꯨꯡꯉꯥ ꯍꯥꯏꯅ ꯅꯋꯥ ꯑꯃꯒꯤ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯑꯃ ꯏꯃꯨꯡꯗꯨꯗ ꯇꯥꯕ ꯐꯪꯏ꯫ ꯑꯁꯨꯝꯅ ꯑꯃꯝꯕ ꯇꯥꯡꯂꯧ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯇꯥꯖꯕ ꯑꯁꯤꯗ ꯆꯤꯉꯨ ꯂꯩꯃ ꯉꯛꯄ, ꯍꯔꯥꯎꯕ, ꯑꯀꯤꯕ ꯄꯣꯛꯏ ꯊꯃꯣꯏꯗ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯆꯤꯉꯨ ꯂꯩꯃ ꯀꯗꯣꯝꯗꯅꯣ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯅꯛꯅꯁꯨ ꯇꯥꯏ꯫ ꯑꯁꯨꯝ ꯍꯥꯏꯅ ꯈꯥꯝꯕꯤ ꯃꯩꯔꯥ ꯆꯨꯈꯠꯆꯔꯦ ꯍꯥꯏꯔꯒ ꯃꯕꯨꯡꯉꯣ ꯃꯥꯔꯖꯤꯡꯅ ꯂꯩꯔꯤꯕ ꯄꯣꯊꯥꯖꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯍꯧꯗꯣꯛꯆꯔꯨ꯫ ꯃꯥꯔꯖꯤꯡꯅ ꯆꯤꯉꯨ ꯂꯩꯃ ꯏꯕꯦꯝꯃ, ꯑꯩꯁꯨ ꯇꯥꯏꯅꯦ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯄꯥꯟ ꯂꯥꯡꯗ ꯑꯃꯨꯛ ꯇꯥꯕ ꯐꯪꯉꯛꯏ ꯏꯅꯛ ꯅꯛꯅ꯫ ꯆꯤꯉꯨ ꯂꯩꯃꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ
ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯗꯨꯅ ꯆꯥꯔꯒꯤ ꯄꯧꯔꯣꯜ ꯁꯠꯇꯨꯅ ꯃꯄꯥꯟ ꯂꯥꯡꯗ ꯌꯥꯡꯃꯗꯣ ꯁꯒꯣꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯅꯛ ꯅꯛꯅ ꯄꯨꯡꯉꯥ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯂꯛꯏ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯨꯕꯗ ꯅꯋꯥ ꯑꯉꯥꯡꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯖꯕ ꯑꯗꯨꯗ ꯃꯥꯔꯖꯤꯡꯁꯨ ꯑꯉꯥꯡꯗꯨꯕꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯈꯣꯏ ꯑꯅꯤꯅ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯆꯔꯗꯨꯅ ꯑꯉꯥꯡ ꯄꯥꯝꯗꯨꯅ ꯉꯥꯎꯔꯕꯤ ꯆꯤꯉꯨꯂꯩꯃꯅ ꯈꯣꯝꯂꯥꯡ ꯊꯥꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯤꯟꯕꯥꯟꯗ ꯑꯃꯤꯇ꯭ꯔ ꯈꯣꯝꯂꯥꯡ ꯏꯟꯕꯤꯔꯛꯄ ꯆꯤꯉꯨꯂꯩꯃꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯗꯒꯤ ꯏꯔꯝ ꯈꯣꯡꯂꯝ 119 ꯏꯍꯧꯔꯛꯇꯨꯅ ꯃꯄꯨꯒꯤ ꯊꯧꯗꯥꯡ ꯃꯇꯨꯡ ꯏꯟꯅ ꯑꯃꯤꯇ꯭ꯔ ꯂꯥꯏꯖ ꯁꯦꯝꯗꯨꯅ ꯑꯄꯤꯛꯄ ꯅꯋꯥꯒꯤ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯔꯤ꯫ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯂꯦꯞꯇꯨꯅ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯝ ꯇꯥꯟꯈꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯉꯨꯂꯩꯃꯅ ꯅꯋꯥꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯄꯦꯟꯅ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯕꯗ ꯃꯥꯔꯖꯤꯡ ꯑꯃꯁꯨꯡ ꯆꯤꯉꯨꯂꯩꯃꯅ ꯐꯖꯈ꯭ꯔꯦꯗ ꯑꯉꯥꯡ ꯑꯁꯤꯗꯤ, ꯄꯂꯦꯝ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯄꯥꯔꯤꯅꯣ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯅꯋꯥ ꯑꯗꯨꯕꯨ ꯅꯥꯎꯁꯨꯝꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯆꯤꯉꯨꯂꯩꯃ ꯄꯂꯦꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯋꯥ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯅꯗꯣꯝ ꯇꯔꯛ ꯑꯊꯦꯡꯕ ꯇꯥꯡꯂꯧꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯗꯃꯛ ꯄꯥꯔꯤ ꯅꯪꯒꯤ ꯃꯤꯡꯂꯣꯟꯗꯤ ꯄꯂꯦꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯇꯣꯂꯦꯟꯈꯣꯝꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯒꯦꯀꯣ"꯫ ꯑꯁꯨꯝꯅ ꯃꯥꯔꯖꯤꯡ ꯑꯃꯁꯨꯡ ꯆꯤꯉꯨꯂꯩꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯑꯉꯥꯡ ꯅꯋꯥ ꯑꯁꯤ ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯅ ꯁꯔꯦꯞ ꯐꯥꯔꯛꯂꯤ, ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ 13ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫